ngasi jananeta irabot memorial trust 𝗟𝗏𝗔 𝗔 paring naina chahi khudingi chatharakpa thoram parengi manung channa handak chahi asigisu ngasi September gi tarik amadagi hauduna lamyanba jananeta hizam irabot pu ikai kumnaba utpa oina 𝗟𝗏𝗔 ki lifetime president Dr. 𝗟𝗏𝗠𝗬𝗓 𝗏𝗡𝒡𝗠𝗧 service amadi ujara thaduna irabot tha hodokre thoram adu ayuk pung nipan taba matamda babupurada leiba irabot complex ta miyam pullaba matung social service amadi ujara thaduna thoram adu hodoki ngasidagi haukiba thoramgi manung channa awareness program painting competition recitation competition amadi tongan ba thoram sing yauna pangthokani hairi loinana mapung oiba thoram September gi tarik 16 ta lamyan ba hizam irabot ki leikidabagi humbudra ko humdoi suba common thoram amadi tarik 19 da chamaga kunipan suba mapok numit thoram pangthokani haina fongdorakli ngasi haudokpagi thoramda jananeta irabot memorial trust 𝗟𝗏𝗔 ki general secretary CS Ranjit Kumar na haikibada mamangai matamdagi lamyan ba irabot ki thoramasi chauna pangthoki adubu haukiba chahi ama anida haikat leikatta tamlaga thoram pangthokli adubu handak chahi asidi lamyan ba hizam irabot ka mari leinaba saireng laiyek patana ba amadi tongan ba thoram sing pangthokani haina fongdoki hiramasi gi matangda aikoigi jiribam gi paumi RK Chandra sanadagi paudam ama Hauji aina lejaran pharmacy jibangi bawkada leiba irabot ki complex ani si irabot memorial trust na chahi khudingi pangthok tuna lakliba irabot ki thabung tha asibu hasisu hodokpo oina thoram asibu pangthokle thoram asida pangthokle bada red cross amadi forest department anina punduna social service amadi ujar thabagi thoram su pangthokle paudangari bi jirbam district gi newtv gi damata video journalist 𝗟𝗏𝗧𝗔 September ki tangama jananeta hizam irabot memorial trust 𝗟𝗏𝗔 sinduna September thasima irabot haidana masi ahoboina September ki tang amasida agi 𝗟𝗏𝗔 na leiriba hoye CSO mayam amadi hoye red cross 𝗟𝗏𝗔 ga punna masi social service amadi u thabagi hongjan ama abu masigi ahobo numita masi chasajari aruga haiba thasima aikoina quiz drawing competition amadi hoye irabot ka mari leinaba saireng saidanaba aiba program sing amadi death anniversary amadi birth anniversary singba andiki sida pangthok jagani